Kana legislative singgidamak Social Welfare Department na paikhat iba yapat thorang singbo Chief Minister Okam Iwobina thagar phungdokre. Nupising na masagi sakti khangna hena phabat nungaya phabal lamdam ama oinanaba hotnaba matam oire haina kaikhangam phungdokre. Churasanpur irang da legislative miyoi mapan ni mafam da Citizens Committee Manipur na kaikhangna utkre. Amasung Potsagi mamal hengkat ni yon bagi mayok ta drive sa takare MRP da thaba mamal put na sindok ni yon amasung M suna pakare. Mayam bukrumzari adom na ingriba si Impact Prime Time Manipuri News ni pungzasi pabagi maru iba boxing miyam da pizari. Nupa masa singtigi iba government children home ki building amata yel dangasi Manipur ki Chief Minister Okram Iwobina sangga khare Social Welfare Department ki makada sarve building asi sangga bagi thorom aduda Education Minister Moyangthem Okendro Social Welfare Minister AK Mirabai amasung Social Welfare Department ki makok thongbo official kya su saruk yaki thorom adugi saruk amoina takyal observation home da leriba angang singi oiba vocational training su hodoki thorom aduga mari lena Chief Minister Okam Iwobina haikibda Social Welfare Department kana lejidraba angang singi oiba home amas hariba asta apian ba phungdo kibaga lena sel thumgi awaba kya lejidraba Social Welfare Department asna ahaldagi horga angang sing yauna yaipa thorang kya paikhat iba asi miyamna thagapam to i haina Chief Minister na tiliba miyam gi putning sing Chief Minister na makatara dona state government state asigi khara manung khunjin ba mafam singda sinrel home tham dona kana lejidraba angang singi yaipa thorang gi dama thabak thorom kya athuba matam da paikhat gani habgi thajab phungokhi Manipuri yang financial grants leba, besar lagi juga state nama warsu, yang asal state na termina, yang tu na infrastructure create kau si gani hai aja, madu kita mungkin dah department amasung masih di executing agency wajib PWD buai ahan dari kalau se, Paul pedegina ahan wajib macam kau Social Welfare Department na film biyay, film biyay, kung na take care kau ba, section ba, tak-away ba, aduh ba, department aman iya. Manipur Pradesh Mahila Congress Committee na sinduna Empowerment of Women in Politics cyber team that nomagi oiba convention ama pangtokre nupising na makhodi leriba sakti amasung magun khangna apapa khunai amasung apapa Manipur amagi damak hotnaba matam oire haina Manipur Pradesh Congress Committee ki president su oiba deputy chief minister gai khangam na phungdokre BT Rotal leba Congress bhavan da pangtokiba thorom adada social welfare minister AK Mirabai PDA gi chairman Timangi Babu Manipur Pradesh Mahila Congress Committee ki president jauna MPCC gi executive member kya su saruyaki convention asimaro in India gi ahanba prime minister oiram Pandit Jawaharlal Nehru ki sama ko mangarak suba mapok kumon sahi ama supna palan toriba asigi sarap amo ina pangtuki bani nupi gi hakche katen to bidi leite adubu sizin na dabu don leibista karamba ain sina masi thona sa hapaga nupi mayam sakathan sige haibu adani empowerment will not come from outside it should evolve from within nangonda engonda piriba Sakti se khangna sijina kadabani pigi hakse sakti se mingona ni badona tawse natte haibani aina thamjaning lo hamdi we have already empowered Churasanpur irang da lekitraba miyoi mapan gi mafam da Citizens Committee Manipur na ikai khumna bu utkre amasung committee asigi mihsungna hojik oriba Churasanpur gi phibam asi warishan ama purakna ba government ka warisana na ba hotna bi haina appeal tawkhre ngasi Citizens Committee Manipur gi members na Churasanpur District Hospital da satuna lekitraba miyoi mapan gi mafam da ikai khumna ki amasung hojik Churasanpur da horiba iho asi aso open nanglaba singa mateng pangliba joint philanthropy organization da Citizen Committee Manipur na sel gi tengbang su piram ki Panbay avde Manipur da khundaminer bakanglu khuding amaga mateng pangnaduna nungsi sanana leiminabagi pandam da Citizen Committee Manipur asi senior politician social activist amasung media gi saknarba miyoi kyana punsilga satkiba September thada semkiba committee amani committee asi Manipur gi hangi chief minister Radha Vinod Koijamna chairperson oina lusingli lenena human right activist Bablu Luitongbam ex-minister Dr. M. Nara, JDU Manipur State ki President M. Tombi, Imphal Free Press ki editor Pradeep Hanjawam amasung tongan ba Manipur gi masak naiba miyoi kya su yauri. Agitation sum tawbana sum swaida cover la inabana di issue si loisan ba yaroi da banina agitate tawriba mayam ka leader mayam ka sarkar ga paminar ga kada wai da no koina yaning driba kada wai da no koina pam driba haiba sindu haiduk narga khang narga phau narga da dia media ma lambi ama mayai lambi ama
पुथुगा यानबदु पोरकदबन ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯒ ꯄꯨꯟꯅ ꯁꯦꯝꯒꯠꯃꯤꯟꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯇꯩ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯅꯔꯒꯨꯝꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ beginning amadi haudragadi n is le middle is le roi n is le roi the beginning do hobundu pulap in simina the sigi initiative lagan se isu sigi part mo yoni yauke na isu ya me yaujar ne lo ai appeal so the money the sena Mahiroi loop yauna civil society organization kya na port ki mamal hinga ne yondana ba thabak kya packet sarbasu kai thel ga sobo karwala kharadi thawa isa sadabadawna misam praja sindagi phone adumak lutobgi thabak leptana sathari thangal bazar da retail wholesale amasung distributor oba ms hukmi san sandanmal bagda dukan gi mapu ajit kumar zena MRP da thaba mamal muthatuna semdoktuna mamal hena yolambadagi M suna phakat kare company amana sahi amada saba packet singi mamal amaga manadana yolambadagi phagat pangam khibani pot adubu leiram liba ahnu oirba nibaran chandrana matam gi matungi na pot ki mamal hingat padi hona sani adubu sap manaba posak amada lupa sama khetna yon ba haibasti lamdam asi government leitabaga pangkak ne haina pendaba fungdoraki karwa wala jingna mamal singasi chapchawi mamal akoi manipur government lepkodabani haiba government da game suna kan pressure kya piri gamer serak sida maman chingase sina 140 pire sina 270 sina 240 pire manufacturer chap mane adagi magi quality chap mane haidare matam gi potang khalak pai ba sidi international li yai adagi printed price lai ba si asi mathakta kolom na muk isal laga madu e tawba sidi mibu apang si ba sidi phatte hongi lak pa hongi yon thopiu corrupted oi ba midna adum favor to boy na to Manipur government ni khoina yam confidence leiba yaba government ni natte Amor of the Karbawala Singna Porki Mamal Masagi Mamalda Yolambadagi Hindokuna Yonimba Mamanda Yolambadagi Faga Karba MS Hukmi San Sandramal Bagda Dukanbo Manipur government Serak Pidrabadi M Suna Dukan Asimatam Supugi Oina Thingzalagani Haina Student Union Asigi General Secretary Manjit Sarang Them Fungdokre M Su headquarter the Pangtokiba Pogi from Amada Union Asigi Secretary General Manjit Sarang Themna Manipur Food Safety and Extended Wing Department Asna Mato Nintina Torom Labading Asi Karbawala Singna Miam Isupli Basingam Noidabani Manipur government dukan asigi license kakpaga loinana tha ahum zel da thambagi serak pirabadi M Suna hariba dukan asimatam supugi oina thingzilagani haiki Guwahati gi fancy bazar da laiba Lakshmi Trading Company na saba kilo amagi zira packet amagi mamal lupa sama nifu sani ga nifu amasung sani ga humra da yolambada natana atopa sanarba packet kya su MRP gi mapada makhutna mamal isinduna yolamba thinarkhibani Food Safety Department na matam sana mathau tawdaba madi Manipur government ki cap and PD department na businessmen singa manarakanda lautunarakanda sendong khakki Manipur miyam gi I chuppa kanda lisang sina chatharak panang asidi Manipur miyam oba tangka amud hingli chamaga nimpu piba pot sani nimpu miyam da namthak taro yoliba se Food Safety Department amadi Wet and Measure Department se mathau suktok tawdre habani hariba department asigi wing asina license pirakanda yola liba suguma dukan ase tha hum jela thamoidaba file laurakanda asuguma dukal ching license ka oidaba oragadi MSU na hariba dukan che matam chupki thingjagane habsi MSU gi achetpa firepni Mapitel Dam Multipurpose Project na Ukhrul District ki Chadong Lamlai Khunau Ramrei Thawai amasung Riha Khunsing asi handaki nong tabadagi singna thungkraba matungda hojik phawba awaba kya mayoknari khulmunga asigi hingnabagi pambai oireba lobuk amasung insang napi punma isingna thungkhibana hojik sananabagi potlam sing awaba film da leiri Lamlai Khunau gi praja singta project asina maram oiduna thaknanaba ising so awaba oihori haina impact news ta phongdoraki lambi thongi film so isingna thumjan khibadagi sing septa khonglambi ama semdaga satnari Miron binupi sing amasung anaba sing nasatpada khudong thiningai oiri ising isauna maram oidana lamlai khunaugi praja singda unsagi leina kayasu na bahonarakle rihada leba United Christian Academy amasung Sadong Junior High School ani asi singna thumjin khibadagi mahiroi kya larik tamdana lerakli hojik leiriba phim astaman pital dam multi-purpose project displaced village committee na phongdropagi matung ina rehabilitation amasung relief ki senfam so masjid pibada natana suna su pidna leiri committee asna khwaidagi pendri bading asi fawbada chief minister IFCD minister amasung local MLA na yengsinba laktaba asini hairi committee asna ngasi memorandum amasu chief minister da pisalagani haiki karigumba ngasi degi numit kunni gi manung da makoina taliba davi sing asi pidrabdi makhal makha kya gi khongjang changsilagani haina phungdoraki ase ising leiriba potche huji moina thadokrabni khara complaint domanduna level fit kunmanga kakhat khigini haina government poktak pirei athubu manungda ekhoi gi RNR pi khatragadi 20 days
ngasi khoina ultimatum se CM da honorable CM da pigini in case action lakhodar badi makhal makhagi khunjang changani habse ising thongrakpasida akhoi lambi chatningai leitadana anaba kaya angang pokpa kaya yadadana yumdagi nambo poraga gari tana chale gari su phangdaba matamda yampopi phau poraga chale Manipur amadi Manipur gi mapanda sakhang lawa hair amasung technical education gi mahitambam sing thibada amasung atai maru eba paw lobada khudong jahan nabagi tamak mahiro sing gi oba career guidance cell amangasi Directorate of Higher Education gi complex sahang dokre Education Minister M Okenro Higher and Technical Education Government of Manipur gi Commissioner VY5 amasung University and Higher Education Manipur gi Director C Arthur Saruk Yadana pangthokiba career guidance cell hangdopgi throm aduda mahiro sing online da scholarship apply tobada khudong sananaba website amasung launch tawki www.highereducationmanipur.gov.in da sanglaga mahiroi sing scholarship ki demakte apply to yagani hairi Mapan Super Sector Assam Rifles ke Commander Brigadier BT Matthew na Thawbal Football Ground da ngasi numitram ngani gi oiba Delhi amusung agra satlugadaba National Integration Tour ama lamta khare PRO Defense ta thador pasirol amgi matung ina hariba tour asa Thawbal gi tongan ba mafum singdagi punna mahiroi kunmari amusung oza amana saruk yaduna Delhi amusung agra gi puari ga sagonar ba mafum kya da satuna leba asigi miam lon satnabi singi matangda angang singda hena kangan nabagi wakhalon da sinbani haina fongdorki Manipur ki highway singda lutpat tobagi thabak adumak leptana sathari ngasi su Kangla Food ki agent Maibam Laksna sahi kontra apokpa laikidaba member kuman laifamna nambol maibam singang amasung laikai adumuktadagi magic driver Anamam Kishore Chandra sahi kuntaro apokpa laikidaba ebiramani makoi anina Kangla Food ki potsai Kangpopi bazar tharoga halapagi lambi modbung amasung saparmainagi marakta bolero jeep amana tanaraktuna lambi da tharki ngasi Manipur Press Club ta pangthoki pa pawgi mifam amada Kangla Food ki agent maibam Laksna na phongdorakpada bolero jeep adudagi nomai asangwa paiba mioi aniga loina punna mioi taret kumtharakuna makhoidagi lupa lising nifu mulauki hari asumba thabak asi makhatana tawbiraktanaba mahakna makhatana phongdoki Biakse par ko aini munna ngaktung di lakna phana tawre adu matang moi nomai namsal lebam kanna phudi porokti dapti khar tawre aduga adai moi biakse de pesa lo thokor koi je kitang pibiro ko lo adu pibiro mo yam koi ada thi ge dong koi bisa nate ko ten ha moi adai di ngang e koi wakem ta de gari da koi jingkhat lo kan koi gari da tonghalle hane mong da tonghal kan koi chalon thadore as a victim moi na ko ai thamjaning badi sigum se tawbi ganu koi karbar masa masa tawre hinjabani na hairiba tawriba thabak sidi koi na pu thanga moi tawba thabak ngaktani sigum se yara gari topiro aduga mari leinaba mioi sing nasu khare yengjen bira kanda tawri thabak sidi chenari ba mioi sing ase matik chaba action local aningi RIMS Nurses Association lakliba tang manga dagi taret fawba makoina 2014 dagi tanduna lakliba dabi sing RIMS Authority na thabak oina pangthorak tabadagi mayokta paktak na suti lorgani hari association asina thadropa sirol amada hariba strike asigi manungda layang liba anaba singna thengnagadaba khudong sadaba singgedamak nungaitaba pongdorakli Community Health Center Sokolmangi Doctor amasung staff singna center manungda nataba licha chatli haina lawlub amana phongdorpa bo yaningdaba phongdokpo aina ngasiso Community Health Center gi mamangda laikai gi mioi kya amasung Community Health Center asigi staff singna wakan mifam sathakrai wakan mifam adada saruk yakiba amana asigumba ana layangi mathau tawjarba staff singbu lana sandopigano haina Impact News ta phongdorki si Sokomanga si ana layang sangni restaurant sungai waite ayak samana doctor ani yungsung nurse lesabi amabu namjang thuna ba suroi lekhide health center asida anaba lang be chang yamna hengalakli maramdi nipi mirom bising da I yengba amasung ultrasound gi kana basing lem de piri doctor nursing pun changna puksel khojal tinana kuina thabak toroga hoji phab thabak toroga lai lakliba October manga da Manipur State Council CPI amasung party asigi nakna chatminariba mass front singna sinduna portsai gi mamal tangkhalak pasigi mayokta amasung state as the National Food Security Act atuba matamda chana hananaba government ta taksinba oina asawa wakat mifam ama Imphal East ki lamlong kaithel da phamdagani haina party asina thadrokpa sirol amna khanglakli nupa am sinningai oiba mongda yum manungda siduna leiramle laikhitraba mioi adudi ayekpam Suresh Elias Stone sahi contract ne thoi apokpa laikhitraba Narayan Uripok torongmom laikai digini ma ngase yuk Imphal West Police Station gi manung sana leba Kaisampat mutum laikai gi yum amada siduna leiram hari laikhitraba Suresh Hana BDF oirami hari mak ngarang ayuk yum dagi thokibadagi ngasi siduna leiram ki bani hari thodok thopom da magistrate amasung forensic expert laktuna yengsinki Sahi isiki September ki tang kuntaruk amasung kuntreta pangthokiba computer typing test ta mai paklaba candidate maudramari skill test lakliba October ki tang nipan da pangthoklagani haina High Court of Manipur gi registrar na thadrokpa sirol amana khangalakli loina akupa marol court asitiki khanglaba yagani hairi
Miam the breast cancer ki maram the hena khangan na bagi pandam the October thabum asi breast cancer awareness man haiduna pangthuktuna lali Caesar breast and thyroid clinic Caesar hospital na community health center nambol ga kusam naduna breast cancer awareness man ki campaign asi nambol community health center gi community hall da pangthokare Tarom adu da lemna layang bagi amasung breast amasung thyroid ki screening to bagi khudong sabasu patient nipu da phangan ki Pangal Student Organization की फाउंडेशन दे थास की त्रानी थोड़ा हाता दा लेबा organization असी के head office से पंगथोक लगनी है रे Imphal West District के मनुंग सन्ना लेबा Trinity Public School की annual school day के थोनम अमसुंग हंदक सही की ISSLC exam दा माय पाकर school असी की माहिरो सिंह ओप के थोनम अमंग असी पंगथोक रे ngasi मोंगसांगई दे लेबा school असे पंगथोक पथरोम अदुदा Manipur University के हान के vice chancellor ओरंबा Professor C Amuba Amzugi President Wangkemcha Samjai amasung social scientist Dr. Dhanabi Laisramsu Sarvyaki thorom adu da hadak sahi ISSLC exam da mai pak lalaba mahiroi singda su asamba kudol piduna pukning thawatki matang swadi break malawjage Manipur amasung malem gi tongan tongan ba I paw singa lonin akhoi break tagi yamna thuna hanjarake impact news pu mijeng taduna lebiu break ki matung da mayambo amukana taram oksari hoje makata ba pawda sanbi gi paw mu lobiresi Tarasubo Manipur State League ngasi sanakiba match Neraka FC mai pak pangam khre USA amasung traw draw sat khre All Manipur Football Association amfana sinun infali mapal kangjebingda jathariba tournament asigi ngasi sanakiba anba match Neraka FC na nako nambul mapan bo goal amasinoda maithiba piki match asigi first half ta Neraka FC na goal chanba yaba khudong saba kya panglabusu goal de amato ontok pangam khide second half ki minute hombu salakpada Neraka FC gi Imran na left flank lom dagi pirako pass ama team asigi M asokna goal ontokuna mai pak ki bigi lembi edu sinkibani Dang si sana kiba ni suba match na USA Korea amasung traw wakaitel goal amata chana bangam dana draw sat khre match as team animal goal chanbi yabi khudong saba kya phangna ki adubo goal de amato ontok ngamna da batagi goalless draw oikibani league asigi hayang ahan ba match ta FC Zalen ga ZFC ga lamba tongmargani amasung M madi nisana ni suba match lamba tongmargani Maharaj Kumar Ghanendra Memorial Super Division Football League Tournament ta 11 star SU akampat amasung KIYC Khetri Ilil Mapal ani mai pakre tournament asking asi sanki ba anbal league match ta 11 star SU akampat ki Singlai Romesh ISR Ningjao amasung Rozio na panjan amamam chansinduna aba Khetri gawbo panjal ahum amada maithiba pibangam khibani ani suba league match na KIYC Khetri Ilil Mapal na Nipso kai bibu panjal ahum sinoda maithiba pibangam khre Imphal East District Football Association asinduna khongman gi Social Worker Congress ki sanabungda satharagli bal league tournament asatim tarana sarugyari hayang ahan bal league match ta ESU wangkai amasung sak kimnam kunauga aduga ani suba league match na Citizen Club soibam nekai amasung YOS kurai anina lamba tongnargani Moirang Them Ibobi Memorial First Division Football League ta Star Club Moirang Kampu mai pakpagia loinana SSC Porampat amasung UPSA Pukhau ani draw sakre Imphal East District Football Association asinduna Khetrigau gi abalam pakta satharakliba tournament aski ngasi anba sanakiba league ta Star Club Moirang Kampu gi Suranjitna match ki 35 suba minute tachan kiba panjan aduna SSC Sektabo panjal amasinoda maitiba pikibani ani suba sanakiba league tana SSC Porampat masung UPSA Pukhau ani apiba matamda panjal amata chanaba ngamdana match adu draw oikibani hayang league tournament asigi league match ani sanargani Thaski mapandagi Punjab ta pangthokadaba Senior Taekwondo National Championship ki matangda All Manipur Taekwondo Association ki sanaroi singna association asigi president Y Kem Sanda hanglubada phajataba wangang ngangduna tanthorakpadagi khoisaunarba sanaroi singna association asigi members sing amasung president famdagi thadokadabani hari association asigi sanaroi singna chaliba tha asigi amada president Y Kem San gi mayumda chatuna lakliba tha asigi mapandagi Punjab ta pangthokodaba Senior Taekwondo National Championship ki matangda hanglubada championship asigi matangda Thanglam dabaga loinana sanaroi sing ajibu tanthorokibani sanaroi sing asina makha taraduna yamna khuyau matamda national championship asigi selection pangthokpada natana championship asida saruk yanana ba sanaroi sing association da lupali simanga thigidabani harakpadagi championship asida saruk yaba ngamdabagi film da leire hairi
president se akhoi gi wai khemchan hai ba oja nga se akhoi gi federation gi vice president su oibiri aduga akhoi na hangjaba ta kemta maunda knowledge amta leiram dreba hangai ni hai ba yadra khotran hai ba akhoi na smile hai jare oja akhoi gi player gi thodi net phana paraga su akhoi di det kyam watli matam tha kyam watli haraga sida practice taw dawune association na taw bi daw pone selection taw ba si president ama oibagi waga da ngangak ta bi da akhoi da ne amu hana smile player khomjalaga lak pa khotpa si ai yumdam hon lak na ba haraga tan thopire player lagi paisa kharaga chale national chapa matamda adagi di team ju mamang da junior gi su thabi dre cadet su thabi dre adoi matak ta hojik amuk senior amuk thadre state level su chahi ani ahum lak sure tawak tri president na tan association je loina sindok piro na akhoi wariap nare Naurem Purnima Devina Homfusuba State Badminton Championship के अंडर 17 गर्ल्स की विनर ओइबंगम खरे मणिपुर बैडमिंटन एसोसिएशन सिनो डेम कॉलेज कैंपस लेबे इंडोर स्टेडियम द सतरिबा चैंपियनशिप असिका अंडर 17 गर्ल्स की इवेंट की फाइनल मैच ता नाउरेम पूर्णिमा देवीना अंगिता नाउरेमबो कुमाथोई 35 33 कुमाथोई अमसुंग कुमाथोई निफान द माइथिबा पिदुना विनर ओइबंगम द खिबनी अमरोमदा अंडर 13 गर्ल्स के अहम सेमीफाइनल मैच तना लेमपोपम दाइनाना के एस जीवन लताबो सेर अनि अमदा थोइदुना फाइनल संबंगम खरे इवेंट असिका अनि सुब सेमीफाइनल मैच ता के एस महेश्वरीना आइस बिलिंदाबो सेट अनि सिनोदा माइथिबे पिदुना केस महेश्वरीसु फाइनल संबंगम खरे कुंथामदोय सुबा डिस्ट्रिक्ट इंटर क्लब एंड स्टेट ओपन रैंकिंग टेबल टेनिस चैंपियनशिप की कैडेट गर्ल्स की विनर आइस गीता लक्ष्मी ओइबंगम खरे मणिपुर टेबल टेनिस एसोसिएशन की मिजंग मखादा डिस्ट्रिक्ट टेबल टेनिस एसोसिएशन इम्फाल वेस्ट सिंदना डेम कॉलेज कैंपस लेबे इंडोर हॉल सतरिबा टूर्नामेंट असकी ngasi सानकबा कैडेट गर्ल्स की फाइनल मैच ता इम्फाल ईस्ट डिस्ट्रिक्ट की आइस गीता लक्ष्मीना डिस्ट्रिक्ट असिम की WPT बु सेट अनि अमदा माइथिबा पिदुना इवेंट असकी विनर ओइबंगम दखिबनी अमरोमदा इम्फाल ईस्ट की आइस सामसंग अमसुंग इम्फाल वेस्ट की आइस रोडी कैडेट बॉयज की फाइनल मैच ता लंबा तोनरगनी मणिपुर यूनिवर्सिटी इंटर कॉलेज वॉलीबॉल टूर्नामेंट लिबरल कॉलेज लुवांग संगमना नुपी की विनर ओइ खिबगा लोइना थंबाल मरी कॉलेज ओइनामना नुपा की विनर ओइबंगम खरे ngasi सानखिबा नुपी की फाइनल दा लिबरल कॉलेज लुवांग संगमना मॉडर्न कॉलेज पोरमपापो कुनहुमदोय कुनमंगा तरुक कुमंगा कुनतरेट कुमंगा कुमंगा कुमाथोय अमसुंग 35 33 दा माइथिबा पीखिबनी nakal morom da ngasi सानखिबा नुपा की सेमीफाइनल मैच सिंग दा मॉडर्न कॉलेज पोरमपा ना डेम कॉलेज आर्ट्स पु सेट अहुम अनिदा थंबाल मरी कॉलेज ओइनाम इम्फाल कॉलेज पुसेट अहुम अमदा माइथिबा पिरम लगा टूर्नामेंट असकी फाइनल संगखिबनी फाइनल द थंबाल मरी कॉलेज ओइनाम मॉडर्न कॉलेज पोरमपापो 23 25 कुमंगा कुन कुनमंगा तरुक अमसुंग कुनमंगा कुमाथोइदा माइथिबा पिरम लगा टूर्नामेंट असकी विनर ओइबंगम लखिबनी मॉडर्न कॉलेज पोरमपा नसिनो सथरकलिबा टूर्नामेंट असकी मकोक मथंग ताखरबा तिंग सिंगदा इम्फाल इसकी डीसी एम जॉय अमसुंग मॉडर्न कॉलेज पोरमपा की प्रिंसिपल डॉक्टर के बिरेना मनामथुम सिंह खुसिनकी Hompusuba Sarsurasan Singh Likam Knockout Open Kang Tournament Lak Thamabun Kangkut Amasung KKCO Ilangom Leka Nina Apibu Matam the Panjan Trani Pansanaduna Lik Mes Sidro Sakre Manipur Kang Association ki Bijang Makad Ibudo Morang Popa Development Kang Association Sindana Ibudo Morang Popa ki Sangden Laifrakpam Lekai Wada Thasi Kontretagi Zatabaho ki Bakang Tournament Asida Kangkut Ramtu na Sarjari Hayang Yai School Kangkut Amasung Pakhang ba Cultural Club May Kobi Anina Lamba Tonragani Impal West District Football Association Sinuna Malom Terakhat ki Sanabungda Satrakliba 3rd Division Football League Tournament King Asi Sanakiba Anba League ta Pakhang ba Cultural Club May Kobi Amasung UPC Pisum Ani Panjal Amata Sanabang Ngamdana Tro Sakre Ani Super League Tana WSC Ngairangbamna Pamyal Pasoibu Panjan Manga Amada Maitiba Pikre Hayang Satrakliba Tournament Asiki Makhataba League Mes Ani Sanaragani Haina Association Asiki General Secretary Nathadropa Siroman Kangalagli Ramathoi Super Players Trophy League Kam Knockout Open Kang Tournament LSK Wangoi Kangkut Mai Pak Pangam Kre Ngasi Sankipa Tournament Aski Tara Super League ta LSK Wangoi Kangkut na Ibudo Wangbrand Khana Sawa Kangkut Usekon Laikon Bo Panjan Kuntre Tratre ta Maitiba Pikivani Yai School Kangkut na Sinduna Sri Sri Gopal Deva Mandop Yai School Singa Kham Lekai de Sataragliba Kang Tournament Asta Kangkut Ramathoi na Sarup Yaduna Thasi Kundagi Pangtok Pahor Kibani Sataragliba Kang Tournament Aski quarter final match sing Thasi ki Mangadagi Sanaba Horgani Aroibada bulletin asigi headline amohana miyam da pizari kanale jidra ba singidamak social welfare department paikhalagliba yaipa thorang singgo se minister okram iwobina thaka to phungdokre
ꯅꯨꯄꯤꯁꯤꯡꯅ ꯃꯁꯥꯒꯤ ꯁꯛꯇꯤ ꯈꯪꯅ ꯍꯦꯟꯅ ꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯒꯥꯏꯊꯪ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯔꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 9ꯒꯤ ꯃꯐꯝꯗ ꯁꯤꯇꯤꯖꯦꯟꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯟꯕꯒꯤ ꯃꯥꯌꯣꯛꯇ ꯗ꯭ꯔꯥꯏꯕ ꯆꯠꯊꯈ꯭ꯔꯦ MRPꯗ ꯊꯥꯕ ꯃꯃꯜ ꯈꯨꯠꯅ ꯁꯦꯝꯗꯣꯛꯇꯨꯅ ꯌꯣꯜꯂꯝꯕꯁꯤꯡ ꯁꯨꯅ ꯐꯒꯠꯈ꯭ꯔꯦ